ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯒꯤꯗꯃꯛ ꯍꯤꯡꯆꯥꯕꯤꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯕ ꯕꯨꯠꯀꯤ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛ ꯂꯩꯖꯔꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯊꯥꯡꯃꯩꯕꯟꯗ ꯂꯩꯕꯤ ꯑꯕꯟꯇꯤꯀꯥꯅ ꯂꯤꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯆꯍꯤ 8ꯀꯤ ꯃꯃꯥꯡꯗꯒꯤ ꯅꯔꯁꯀꯤ ꯊꯕꯛ ꯇꯧꯔꯤꯕꯅꯤ꯫ ꯑꯕꯟꯇꯤꯀꯥꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯑꯩꯒꯤ ꯈꯣꯟꯖꯦꯜꯗ ꯇꯥꯍꯟꯖꯔꯛꯈꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯔꯁꯤ꯫ ꯑꯩꯒꯤ ꯃꯤꯡ ꯑꯕꯟꯇꯤꯀꯥ꯫ ꯑꯩ ꯊꯥꯡꯃꯩꯕꯟꯗꯒꯤꯅꯤ꯫ ꯑꯩ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯊꯕꯛ ꯇꯧꯏ꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯃꯤꯡ ꯑꯗꯨꯗꯤ ꯍꯥꯏꯖꯔꯔꯣꯏꯒꯦ, ꯃꯔꯝꯗꯤ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯕꯨ ꯃꯤꯡꯆꯠ ꯊꯤꯍꯟꯕ ꯄꯥꯝꯗꯦ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯣꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯂꯒꯅꯤ꯫ ꯃꯈꯜ ꯃꯈꯜꯒꯤ ケꯁ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕꯁꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯊꯦꯡꯅꯩ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯀꯤꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯗꯤ ꯃꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯌꯦꯡꯕꯗꯨꯝ ꯍꯩꯅꯔꯤ꯫ ꯇꯝꯊꯤꯅ ꯁꯣꯛꯂꯕ, ꯏ ꯅꯥꯏꯅ ꯄꯤꯛ ꯊꯜꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅ ꯃꯈꯣꯏꯕꯨ ꯁꯦꯟꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯕꯅꯤ꯫ ꯃꯇꯝ ꯑꯗꯨ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯊꯕꯛ ꯇꯧꯔꯛꯄ ꯆꯍꯤ 3 ꯁꯨꯔꯛꯄ ꯃꯇꯝꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯥꯏꯠ ꯁꯤꯞ ꯍꯦꯛ ꯇꯥꯕꯒ ꯄꯦꯁꯦꯟꯒꯤ ꯁꯦꯕꯥ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯇꯨꯝꯊꯈꯤꯕꯒ ꯑꯩꯈꯣꯏ ꯅꯔꯁ ꯃꯌꯥꯝ ꯁ꯭ꯇꯥꯐ ꯔꯨꯝꯗ ꯐꯝꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯕꯨꯠꯀꯤ ꯋꯥꯔꯤ ꯀꯌꯥ ꯍꯦꯛ ꯄꯨꯊꯣꯛꯇꯨꯅ ꯂꯤꯅꯩ꯫ ꯑꯩꯈꯣꯏ ꯅꯔꯁꯁꯤꯡꯒꯤ ꯃꯔꯛꯇ ꯅꯔꯁ ꯏꯆꯦ ꯑꯃ ꯌꯥꯎꯏ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯋꯥꯔꯤ ꯇꯣꯏꯅ ꯂꯤ꯫ ꯑꯩꯈꯣꯏ ꯈꯪꯏ ꯃꯍꯥꯛꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯑꯣꯏꯗꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯃꯥꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯇꯥꯏ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯑꯩꯈꯣꯏ ꯅꯔꯁ 4-5 ꯑꯩꯈꯣꯏꯒꯤ ꯋꯥꯔꯗꯇ ꯐꯝꯗꯨꯅ ꯂꯩ꯫ ꯅꯔꯁ ꯏꯆꯦ ꯑꯗꯨ ꯂꯥꯛꯂꯕ ꯃꯇꯨꯡ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯋꯥꯔꯤ ꯂꯤꯅꯕ ꯍꯥꯏ꯫ ꯅꯔꯁ ꯏꯆꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯍꯥꯏꯔꯤ, "ꯏꯍꯦ, ꯕꯨꯠ ꯄ꯭ꯔꯦꯠ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯅꯈꯣꯏ ꯀꯥꯟꯅꯗꯕꯗ ꯑꯩꯒꯤ ꯃꯇꯝ ꯃꯥꯡꯍꯜꯂꯤ꯫" ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯤ, "ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯑꯃ ꯂꯩ꯫ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯑꯩ ꯂꯤꯌꯨꯔꯥ?" ꯑꯩꯈꯣꯏꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯦꯗꯃꯤꯠ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯏꯟꯗꯣꯝꯆꯥ ꯍꯥꯏꯅ ꯀꯧꯕ ꯅꯨꯄꯤꯅꯤ꯫ ꯃꯍꯥꯛꯄꯨ ꯍꯦꯛ ꯎꯕꯒ ꯑꯩꯈꯣꯏꯒꯤ ꯅꯔꯁ ꯏꯆꯦ ꯑꯗꯨꯅ ꯁꯥꯎꯔꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯕꯦꯗꯇ ꯆꯠꯅꯕ ꯍꯥꯏꯈꯤ꯫ ꯑꯩꯈꯣꯏ ꯅꯔꯁ ꯑꯇꯩꯅ ꯅꯔꯁ ꯏꯆꯦ ꯑꯗꯨꯕꯨ ꯊꯦꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯥꯏ, "ꯏꯆꯦ, ꯀꯨꯏꯒꯗꯕꯁꯨ ꯅꯠꯇꯦ, ꯃꯤꯅꯤꯠ 5-10 ꯈꯛꯇꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯦꯅꯤꯌꯔ ꯗꯣꯛꯇꯔꯅꯒ ꯎꯈꯤꯗꯨꯅ ꯍꯪꯂꯛꯂꯕꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯔꯛꯇꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯍꯥꯏꯕ ꯆꯪꯂꯛꯄꯅꯤ ꯍꯥꯏꯔꯒ ꯂꯣꯏꯔꯦ." ꯅꯔꯁ ꯏꯆꯦ ꯑꯗꯨꯅ ꯌꯥꯗ꯭ꯔꯤꯕꯗꯤ ꯑꯇꯩ ꯃꯔꯝꯒꯤ ꯅꯠꯇꯦ, ꯁꯦꯅꯤꯌꯔ ꯗꯣꯛꯇꯔꯁꯤꯡꯅ ꯎꯈ꯭ꯔꯒ ꯃꯉꯣꯟꯗ ꯉꯥꯡꯒꯅꯤ ꯍꯥꯏꯅ ꯀꯤꯕꯒꯤꯅꯤ꯫ ꯑꯩꯈꯣꯏ ꯅꯔꯁ ꯑꯇꯩꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯅꯔꯁ ꯏꯆꯦ ꯑꯗꯨꯁꯨ ꯌꯥꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯏꯟꯗꯣꯝꯆꯥ ꯑꯗꯨꯕꯨ ꯐꯝꯅꯕ ꯆꯧꯀ꯭ꯔꯤ ꯑꯃ ꯄꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯔꯁ ꯑꯇꯩꯁꯨ ꯀꯣꯏꯁꯤꯟꯗꯨꯅ ꯐꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯔꯁ ꯏꯆꯦ ꯑꯗꯨꯗꯤ ꯋꯥꯔꯤꯗꯨꯗ ꯏꯟꯇꯔꯦꯁ ꯀꯌꯥ ꯑꯣꯏꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯗꯨꯅ ꯐꯥꯏꯜ ꯑꯃ ꯏꯗꯨꯅ ꯂꯩ꯫ ꯏꯟꯗꯣꯝꯆꯥ ꯆꯧꯀ꯭ꯔꯤꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ꯫ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯃꯤꯡꯈꯩ ꯁꯣꯜꯂꯤ꯫ ꯑꯩꯈꯣꯏꯅ ꯏꯟꯗꯣꯝꯆꯥꯗꯨꯗ ꯍꯥꯏ, "ꯏꯟꯗꯣꯝꯆꯥ, ꯋꯥꯔꯤ ꯍꯥꯏꯕꯗꯣ ꯂꯤꯕ ꯍꯧꯕꯤꯔꯣ." ꯏꯟꯗꯣꯝꯆꯥ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯍꯪꯂꯛꯏ, "ꯅꯈꯣꯏ ꯍꯤꯡꯆꯥꯕꯤꯒꯤ ꯃꯔꯝꯗ ꯈꯪꯕ꯭ꯔꯥ?" ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯈꯔꯅ ꯈꯪꯏ ꯍꯥꯏꯈꯤ꯫ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯈꯪꯗꯦ ꯍꯥꯏꯈꯤ꯫ ꯏꯟꯗꯣꯝꯆꯥ ꯑꯗꯨꯅ ꯍꯥꯏꯔꯤ, "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯅꯈꯣꯏꯗ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯍꯤꯡꯆꯥꯕꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯅꯈꯣꯏ ꯈꯪꯂꯒꯅꯤ." ꯏꯟꯗꯣꯝꯆꯥ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯆꯍꯤ 18-13 ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯒꯤꯅꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 38 ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯆꯍꯤ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯅ ꯑꯩ ꯂꯨꯍꯣꯡꯈꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯆꯍꯤ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯕꯁꯤ ꯆꯠꯅꯕꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒꯤꯃꯇꯨꯡ ꯑꯩ ꯊꯥ 6-7ꯀꯤ ꯑꯉꯥꯡ ꯅꯥꯎ ꯄꯨꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯄꯥꯝꯁꯨ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯤꯕ ꯃꯐꯝ ꯑꯗꯨꯒ ꯄꯨꯡꯂꯥꯞ ꯂꯥꯞꯅꯗꯦ꯫ ꯍꯦꯛ ꯊꯪꯅꯕ ꯈꯨꯟꯗꯅꯤ꯫ ꯀꯤꯂꯣꯃꯤꯇꯔ 2 ꯃꯨꯛꯇꯅꯤ ꯂꯥꯞꯅꯕ꯫ ꯃꯔꯛ ꯃꯔꯛꯇ ꯑꯩ ꯏꯄꯥꯝꯗ ꯆꯠꯄꯁꯨ ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯝꯕ ꯅꯠꯇꯦ꯫ ꯃꯤꯔꯣꯜꯂꯕꯁꯨ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨꯝ ꯇꯧꯅꯔꯝꯃꯤ꯫ ꯊꯥ 9-10 ꯁꯨꯔꯕꯤ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯐꯥꯎꯕ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯂꯧ ꯁꯨꯅꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯁꯨꯕ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯒꯤ ꯋꯥꯅꯤ꯫ ꯑꯩꯅ ꯂꯧꯕꯨꯛꯇ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯂꯒ ꯍꯩ ꯈꯣꯛꯇꯨꯅ ꯂꯩ꯫ ꯑꯩꯈꯣꯏꯒꯤ ꯂꯧ ꯎꯔꯤꯕ ꯂꯝꯕꯤꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯑꯇꯣꯞꯄ ꯈꯨꯟ ꯐꯥꯎꯗꯣꯛꯐꯝ ꯂꯝꯕꯤ ꯑꯃ ꯂꯩ꯫ ꯃꯗꯨꯒꯤ ꯂꯝꯕꯤꯗꯨꯒꯤ ꯃꯔꯝꯗꯗꯤ ꯑꯩꯗꯤ ꯀꯌꯥ ꯈꯪꯗꯦ꯫ ꯑꯩꯁꯨ ꯍꯩ ꯈꯣꯛꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯑꯩꯒꯤ ꯏꯅꯦꯝꯕꯣꯛꯀ ꯑꯇꯩ ꯅꯨꯄꯤ ꯈꯔꯒꯁꯨ ꯂꯧ ꯁꯨꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯩ꯫ "ꯔꯥꯝ ꯅꯥꯝ ꯁꯠꯇ ꯍꯦ,
राम नाम सत्य है, राम नाम सत्य है। मधु हेक ताबगा अगी वाखल लबुक्की लाफम लंबी दोमदा चटख्री। येंगुबदा लापतकना लंबीदुदा मी मयाम अमा लाक्लमी। मखोइसिंग अदु पोलोइफम अदोमदा चटलमी। अइदि चही 13 खक्तंग ngairi। अंगांगी वाखलनी इपंग पंगी करिसु खंगदे। लाक्लिबा मियाम अदु अइगी इनाक्ता असुम असुम यौसिलक्खी। अइ मियाम अदुबु ngak thangatuna yengi। ngasi khungang asigi mioi kana sidaba zatno। aduga miyam adubu yengnaba ai phamlambadagi hawgolakhi। miyam adu tapna tapna aigi inak yoroklami। tasengbadi angang oiringaidagi aikhoida tambirakhibani madudi kanagumba amagi asiba poloinaba purakpo urabadi asibadugi atama santigi damak isorda khurumjagadabani haina aisu khurumjage haiduna hawgolakpani। poloi phamadusu aikhoigi low leiriba lambidugi mamangda lei। मियाम अदुना अइगी मपा हेक लानबा हौरकपदा मियाम अदुगी मरक्तगी मियोय खरना अइंगोंदा मुन्ना मुन्ना येंगी। अदुगा मियोय खरना अइबु फमथनबसु इंगित तौरखी। अदुबु अइगी अपंग वाखल अदुना मखोइना हाइनिंगलिबदु करिनो हाइबा खंगबा ngamlamdi। अइना खुटलोन अदुना खुरुंबा हेक हौबगा कैदौरबनो खंगदे। असिबदुगी कुदुबु पाइरिबा मियोयसिंग अदुगी मखोंग अदु निकपा हौरखी। अदुगा कुदुगी उखो अदु तेक्तुना असिबदु खंगौदना अइगी इखोंग मयादा ओंथरक्तुना तादुना लेखी। थौदोकसिंग अदु खंगौदना तौरखिबदुदा अइ कैदौगदबुनो खंखिदे। असिबदु खंगौदना ममित पांगथोरखी। ngawrok ngawba maithong araw arawba mamit madu ubuda aidi swai lauduna tusungba phaukhri। madu nupi amagi asiba hakchangni। magi akiba maithong adubu urubada aigi khongkhut isa pumba nikkhri। ai kok ngawduna makhada phamthakhi। ai soron basu yamna warakhi। matang aduda aigi matawadu ubada makhoigi maraktagi miyoy kharana aibu atopa manak nakpa ukhong amada pusilli। aigi matawadu ubada aigi inemboka atai nupi kharaga su pakhatuna aigi inakta sensilakhi। aduga aingonda hanglei kaidorage nangbo। matang aduda manakta leplamba nupa amana yamna sauna hairakhi ngawbro masigi nupi sibo ngasaidagi aikhoina mangonda phamthanaba lapthokhinaba ingit tawbabu kadimata khangsinnadana leptuna adum lei। phamthabadi lairadana hanadum leptuna asiba sibu yengnaba honarei। nakhoibu karimta khangdabro nupi asigi puknungda angang ama yauri haiba asigumba matang asidadi masigumba asiyanagi saktam asidagi lapna thamgadabani। nupa adugi wadu tabada aigi inembokna sauduna kana laurakhi। aphapata khangdabi angaubi nakoktubu santhi hanbro kari karino yamna haiduna kanna sairakhi। mayam sangdana ngalakpaduda ai kapki। minit 15 kun leiraga asiba purapu mayamdu kudubu semjinlaga asibadu puduna satkhri। asengba hairabadi ai kibana madomda yengbagi thauna phaubu lekhidi। asibadugi ngawrok ngawba maithong araw arawba mamit saktam madu aigi wakhalda mitmangda photogum uduna adum leikhi। aina kaptuna inembok amadi atai sing aduda soikhre haiduna kyarak haizakhi। yum yorba matung phawba numit chuppa ama inembok amadi mayam sangduna aibu ngangki। mathangi numittagidi aibu yumdagi mapan phawba thokankhidi। thawdok sing adu thokraba matung kumtha sunjilakle haiduna hawai khara sak khara saba natana aigi thabaksu amata leikidi। mathangi numitta aina mapanda miyoy amana asumna haiba taki nangi namau nupi ase kadaidano ama yamna lapna puduna satlo mina hainabada namau asina asibagi maithong ukhre haine। aduda sunatana asiba aduna makhada ontharakpadasu mamit pangthora i haine। aigi inembokti asiba dugi mamit pangthoklei haibasi khangde। adubu nupiduna adumna haibaduda inembokti pakhatpana loikhri। he isor masi yamna chawba phattaba ama oikhredana। aduga mahakna aigi ipuroiba haibadi magi masanu pada kauduna hairi chalo masibu kadaidano maiba maibi ahiba amagi manakta puduna yamna thuna satnaba taw। aigi ipuroiba inemboki paukum piduna hairi as kaisu tawroiba asiba adu ontharakpaduda amit pangthoklakpo oiramgani asidabu kari phattaba oiningai wa yauge। inembokna aigi ipuroibagi wakhal amadi aibu kanna saiduna ngangba haurakhi। adubu wa amadi lei ngasagi nupiduna haibada asiba nupidu amit pangthoklakhi haibaduda aigi mitta asiba nupidugi saktam khanghu urakhi। adubu aina magi waduda yamna khanjilludi maramdi angang oibanina karigumba ame hek hairubada khonthi sagadoribani। matang aduda atopa nupi amamuk laklaga hairi
Nang siriba nupidu khangbra mado aikhogi khun hek thangnaba sidagini luhongkhiba su kuidribani aduga mana siriba adusu angang unabada sikhibani aduga magi angang adusu sikhri nupi adunadi magi masadugi masak phawba ukhidabani handak mukti aigi inembokto amukke hena kanna lauduna hairi tarabra hairi se he angaubi miroli bi nupina asiba migi masak yengba tahoidi yengsu yengnadi nangna maram oiraga polokadoriba angang aduda kari oigani nang khangbra he isor kari bu thuklagaba nupiduna inembokka wari makha sanaduna lei aduga marakta aibasu sairakpa lepti matang aduda aigi ipuroiba aigi inakta sanaklaga sauna yingamlaga thoki aigi ipuroibagi mawongdi maduni wasu kaya ngangandi aduga yamna thunusu saugali aigi ipuroibadi ayamba matamda labukta thabak suduna leiki aduga numidang yorotlagana labukki sanglenda lau sangduna lei numit adugi ahing adu aine imungi kon phengba atai atai thabak masa masa khala loisilamlaga tumba sangnaba pham tharami yumgi mamang thong hangduna lei aduga thoknau singsu hangduna lei aduga mapaldagi khongjigi makhorsu kanna tarakki matang aduda aina khonje lama tarakki aidi mapangi kada kanano amana kauriboi ningduna yengba thoki aina mapal thoktuna yenglubada aigi inemboktu laitin khoirambagi puja tawdun leiramki aina inembokki manakta sangsinduna hangi imasi aibu kaubra aigi inembokna sauna makut haiduna aibu magi manaktagi thokhinaba hairi aisu pangunba haibaduni imasigi mawong khangna hek hanglui imasidi mana laitingi puja tawringaida kanamataga su wari sanadabani aduna matang aduda aigi puroibasu yumda halaki yum hek yarokpaga mana sak thongatnaba hairaki aina sak thangali sak ngaibo oina ma kada sangduna hippi aina khanmada nasai khonje lama takhibadu magi soidena oigani madi yamna sauganbani marakta mana adum hek kaurokpasu yauki aduna ai mangonda hangbagi thaunasu leikide aduga aina sak loirakpada mak sakum nomda sanglei aduga sakumda hek sanglakpaga aingonda laurai kanano duda leiribado manungduda karino yenglido ahanbadadi ai mana lauribadu aingonda oiraboi khalami adubu madu aingonda laubo oiramdi maramdi mahak thonawda yengduna leiramki mahakna lauribadu atopa amadani aina mangolomda yengi adubu aigi mifamdi magi manakta leiba thonaw aduda taki aina ubada thonaw adugi saikhok aduda khut ani paiduna leiramba uki adubu thonaw adugi mapanda leiribadudi kanano haiba ai uhokhide aduga aigi ipuroibana hek lawbaga thonaw adugi khut adu lauthokre aduga satkhri ipuroibana lawba taraga ima susanglaki aduga ipuroibuda kanano haiduna hangi aigi ipuroibana khumi kanano pino khangde thonaw dagi manungda yengduna leirami aina manungda sanlakpa uraga makok adu thonaw dagi satokri aduna aisu masakti phajana uhodri aina khanbada nupiduna mabu yenglamba mali adumna hairga mahakna aingolomda yenglei masida aigi kari ira leibano khangdi adubu aigi inembokto kaidawrabano khangdi aingonda kanna muk laurei hai wakhal yaudabi masatani saujariba wakhali sauba naidri nasa wai sangdri haiba khanglabani numidang oire hairabadi thonaw se lonsingani haiba khangdabro madu phawba nakoktuda khanba ngamdabro madu hairaga imasina sauduna thoknaw lonsinkhri tasengbadi aisu khara pangba jani aduna imasina haiba wadasu kaya thausade ai manungda sangduna tapna hipthai aigi ipuroibusu sak saba loiduna labukta low ngakpa adum satkhri inemboksu aigi nakalda tumkhri matamdu pung kya takhrabono khangdi adubu ahing yamna thengle haibadi khangi imasi su isi sina nakoktuna tumthakhri aisu pukse onduna hippi puksu khara nai punungda leiriba angang asisu kaidawrabano khangdi yamna lengi tanjaduda aina khangudana khonje lama taraki nupi nang mapanda thulu aina yenglubada tasengnamak thoknaw aduda nupi ama leptun leiramki araw mamit thadoklaba aphaba masam asangba phizolda aingonda munna yengduna hairi lao nak sida sangsi lao
ꯑꯩ ꯈꯪꯍꯧꯗꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯑꯀꯤꯕ ꯁꯛꯇꯝ ꯃꯗꯨ ꯎꯕꯗ ꯑꯩ ꯈꯣꯡ ꯈꯨꯠ ꯏꯁꯥ ꯄꯨꯝꯕ ꯅꯤꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯩ ꯏꯃꯥꯁꯤ ꯏꯃꯥꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤ꯫ ꯏꯃꯥꯁꯤꯁꯨ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯀꯩꯗꯧꯔꯒꯦ, ꯀꯔꯤꯒꯤ ꯂꯥꯎꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯃꯈꯥꯗ ꯌꯦꯡꯂꯒ ꯊꯣꯡꯅꯥꯎꯗ ꯌꯦꯡꯅꯕ ꯏꯃꯥꯁꯤꯗ ꯏꯪꯒꯤꯠ ꯇꯧꯏ꯫ ꯏꯃꯥꯁꯤꯅ ꯌꯦꯡꯕꯗꯁꯨ ꯅꯨꯄꯤꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯤ ꯂꯦꯡꯗꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤ꯫ ꯃꯗꯨ ꯎꯔꯒ ꯏꯃꯥꯁꯤꯁꯨ ꯀꯤꯕꯅ ꯅꯤꯛꯈꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯤ, ꯅꯪ ꯀꯅꯥꯅꯣ? ꯅꯪ ꯀꯅꯥꯅꯣ? ꯆꯠꯂꯣ, ꯊꯣꯡꯅꯥꯎꯗꯨꯗꯒꯤ ꯆꯠꯈ꯭ꯔꯣ, ꯆꯠꯂꯣ꯫ ꯍꯅꯨꯕꯤ, ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯑꯩ ꯃꯥꯕꯨ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯥꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯀꯧꯁꯤꯜꯂꯛꯎ꯫ ꯅꯨꯄꯤ ꯑꯗꯨ ꯑꯣꯏꯅꯤꯡꯕ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯆꯠꯂꯨ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯈꯤꯗꯦ꯫ ꯏꯃꯥꯁꯤꯅ ꯀꯤꯃꯟꯗꯨꯅ ꯐꯩꯖꯨꯞ ꯑꯗꯨ ꯆꯤꯡꯈꯠꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤꯃꯛꯇ ꯀꯨꯞꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯃꯤꯡꯈꯩ ꯁꯣꯟꯕ ꯍꯧꯔꯛꯈꯤ꯫ ꯍꯔꯦ ꯀ꯭ꯔꯤꯁꯅ, ꯍꯔꯦ ꯀ꯭ꯔꯤꯁꯅ ꯍꯥꯏꯗꯨꯅ ꯏꯕꯨꯡꯉꯣ ꯀ꯭ꯔꯤꯁꯅꯕꯨ ꯁꯣꯜꯂꯤ꯫ ꯑꯗꯨꯒ ꯏꯃꯥꯁꯤꯅ ꯑꯩꯕꯨ ꯇꯞꯅ ꯆꯤꯡꯈꯠꯇꯨꯅ ꯐꯩꯖꯨꯞ ꯑꯗꯨꯅ ꯈꯨꯝꯖꯤꯜꯂꯒ ꯂꯥꯏꯒꯤ ꯄꯨꯖꯥ ꯃꯟꯗꯤꯔ ꯑꯗꯣꯝꯗ ꯄꯨꯁꯤꯜꯂꯤ꯫ ꯑꯩꯁꯨ ꯌꯥꯝꯅ ꯀꯤꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯒꯤ ꯏꯃꯥꯁꯤꯅ ꯍꯦꯟꯅ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯤ꯫ ꯃꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯅꯤꯛꯏ꯫ ꯑꯩꯈꯣꯏꯅꯤ ꯊꯣꯡꯅꯥꯎꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯣꯟꯁꯤꯟꯕꯒꯤ ꯊꯧꯅꯥ ꯂꯩꯈꯤꯗꯦ꯫ ꯃꯔꯝꯗꯤ ꯅꯨꯄꯤꯗꯨ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯃꯉꯛ ꯂꯤꯠꯁꯤꯟꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯏꯃꯥꯁꯤꯒ ꯑꯩꯒ ꯐꯅ ꯀꯨꯏꯅ ꯐꯩꯖꯨꯞ ꯑꯗꯨꯅ ꯈꯨꯝꯖꯤꯟꯗꯨꯅ ꯑꯉꯥꯡ ꯃꯆꯥꯅ ꯀꯤꯗꯨꯅ ꯂꯣꯠꯄꯒꯨꯝ ꯂꯣꯠꯇꯨꯅ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃꯍꯦꯛ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯑꯅꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯤꯛꯈꯤ꯫ ꯑꯗꯨꯒ ꯏꯃꯥꯁꯤꯗꯤ ꯏꯁꯣꯔꯒꯤ ꯃꯤꯡꯈꯩ ꯀꯟꯅ ꯀꯟꯅ ꯁꯣꯜꯂꯤ꯫ ꯃꯇꯥꯡ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯑꯅꯤꯔꯛ ꯑꯃꯨꯛꯀ ꯃꯅꯤꯡꯗꯒꯤ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ꯫ ꯅꯨꯄꯤ, ꯃꯇꯨ ꯂꯥꯡꯒꯦ ꯀꯤꯔꯥꯡꯒꯦ꯫ ꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯑꯥꯔꯊꯗꯤ ꯑꯩꯕꯨ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯃꯅꯨꯡꯗ ꯆꯪꯂꯛꯀꯅꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯏꯃꯥꯁꯤꯗꯤ ꯅꯨꯄꯤꯗꯨꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯕ ꯇꯥꯕꯒ ꯏꯁꯣꯔꯒꯤ ꯃꯨꯔꯇꯤ ꯑꯗꯨꯕꯨ ꯊꯥꯡꯒꯠꯂꯒ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯟꯅ ꯀꯟꯅ ꯏꯁꯣꯔꯒꯤ ꯃꯤꯡꯈꯩ ꯁꯣꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯗꯨꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯤꯕꯒꯦ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏ ꯑꯅꯤ ꯀꯅꯥꯁꯨ ꯀꯧꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯒ ꯃꯄꯥꯜꯗ ꯊꯣꯛꯄꯁꯨ ꯉꯝꯈꯤꯗꯦ꯫ ꯃꯔꯝꯗꯤ ꯌꯦꯡꯕꯗ ꯑꯀꯤꯕ ꯄꯣꯛꯂꯕꯤ ꯅꯨꯄꯤꯗꯨꯅ ꯂꯦꯞꯂꯤꯕꯗꯨ ꯌꯨꯝꯒꯤ ꯃꯄꯥꯜꯗꯅꯤ꯫ ꯏꯃꯥꯁꯤꯅ ꯗꯨꯛ ꯊꯥꯎꯃꯩ ꯀꯌꯥ ꯆꯨꯈꯠꯇꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯏꯁꯣꯔꯒꯤ ꯃꯤꯡꯈꯩ ꯁꯣꯟꯗꯨꯅ ꯂꯩꯈꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯂꯤꯕꯗꯨ ꯀꯌꯥꯝ ꯀꯨꯏꯔꯕꯅꯣ ꯈꯪꯍꯧꯗꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯃꯤꯠ ꯎꯏꯁꯤꯟꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯍꯛꯆꯥꯡꯗꯤ ꯆꯣꯛꯊꯕꯅ ꯂꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯀꯨꯞꯂꯤꯕ ꯐꯩꯖꯨꯞ ꯑꯗꯨꯁꯨ ꯂꯧꯊꯣꯛꯄꯒꯤ ꯊꯧꯅꯥꯁꯨ ꯂꯩꯈꯤꯗꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯏꯃꯥꯁꯤꯒ ꯏꯃꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯨꯕꯩ ꯑꯃꯠꯇ ꯐꯥꯎꯕ ꯂꯦꯡꯈꯤꯗꯦ꯫ ꯑꯗꯨꯒ ꯃꯄꯥꯜꯗꯒꯤ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯈꯤ꯫ ꯃꯄꯥꯜꯒꯤ ꯊꯣꯡ ꯑꯗꯨꯗꯒꯤ ꯃꯉꯥꯜ ꯑꯃꯁꯨ ꯐꯥꯎꯖꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯁꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯏꯁꯣꯔꯒꯤ ꯃꯨꯔꯇꯤ ꯑꯗꯨꯕꯨ ꯀꯣꯜꯂꯒ ꯃꯍꯥꯛ ꯃꯁꯥꯁꯨ ꯃꯨꯔꯇꯤꯒꯨꯝꯅ ꯂꯦꯡꯈꯤꯗ꯭ꯔꯦ꯫ ꯏꯃꯥꯁꯤꯒꯤ ꯃꯁꯥꯗꯨ ꯅꯨꯡꯒꯨꯝꯅ ꯂꯦꯡꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯈꯨꯠꯇꯁꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯂꯩꯈꯤꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯗꯣꯛꯇ꯭ꯔꯤ꯫ ꯑꯩꯗꯤ ꯅꯣꯡ ꯉꯥꯜꯂꯦ ꯍꯥꯏꯕ ꯈꯪꯈꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯁꯤꯗꯤ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯑꯀꯤꯕꯗꯨꯅ ꯍꯦꯟꯃꯟꯈꯤꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯛꯄ ꯉꯝꯗꯅ ꯅꯣꯡꯉꯥꯜꯂꯕ ꯐꯥꯎꯕꯗ ꯏꯁꯣꯔꯒꯤ ꯃꯤꯡꯈꯩ ꯁꯣꯟꯗꯨꯅ ꯂꯩꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯊꯣꯡ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏꯅꯤ ꯈꯪꯄ꯭ꯔꯦꯠ ꯈꯪꯏ꯫ ꯃꯤꯀꯨꯞ ꯑꯃꯗꯤ ꯅꯤꯛꯄꯅ ꯂꯣꯏꯈꯤ꯫ ꯏꯃꯥꯁꯤꯗꯤ ꯑꯃꯨꯛꯀ ꯀꯟꯅ ꯀꯟꯅ ꯏꯁꯣꯔꯒꯤ ꯃꯤꯡꯈꯩ ꯁꯣꯟꯕ ꯑꯃꯨꯛ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯗꯨꯗ ꯃꯄꯥꯜꯗꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ꯫ ꯏꯃꯥ, ꯏꯃꯥ, ꯇꯥꯔꯤꯕ꯭ꯔꯣ? ꯁꯟꯙ꯭ꯌꯥ, ꯍꯧꯒꯠꯂꯕ꯭ꯔꯣ? ꯍꯧꯒꯠꯇ꯭ꯔꯤꯕꯣ? ꯊꯣꯡꯁꯤꯗꯤ ꯍꯥꯡꯉꯨꯗꯅ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯏꯃꯥꯁꯤꯁꯨ ꯄꯥꯈꯠꯄ ꯈꯔ ꯃꯈꯩꯗꯤ ꯐꯔꯛꯈꯤ꯫ ꯑꯗꯨꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯈꯤ꯫ ꯑꯗꯨꯒ ꯐꯝꯅ ꯐꯝꯅ ꯀꯟꯅ ꯀꯟꯅ ꯀꯞꯄ ꯍꯧꯔꯛꯈꯤ꯫ ꯑꯩꯁꯨ ꯏꯃꯥꯁꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯞꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯏꯄꯨꯔꯣꯏꯕꯅ ꯃꯄꯥꯜꯗꯒꯤ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯅ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯇꯤ ꯑꯩꯕꯨ ꯎꯔꯒ ꯀꯟꯅ ꯂꯥꯎꯒꯦ ꯇꯧꯕꯗ ꯏꯃꯥꯁꯤꯒ ꯑꯩꯒꯅ ꯀꯞꯂꯝꯕꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯏ꯫ ꯏꯃꯥꯁꯤꯗꯤ ꯃꯁꯥꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯈꯤꯕꯅ ꯅꯤꯛꯇꯨꯅ ꯍꯧꯒꯠꯂꯛꯄꯗ ꯋꯥꯟꯊꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯇꯨꯈ꯭ꯔꯤ꯫ ꯑꯩꯁꯨ ꯏꯄꯨꯔꯣꯏꯕꯗ ꯍꯥꯏꯕꯒꯤ ꯇꯟꯖꯥ ꯐꯥꯎꯕ ꯐꯪꯍꯧꯗꯦ ꯉꯔꯥꯡ ꯑꯍꯤꯡ ꯑꯩꯈꯣꯏꯗ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ꯫ ꯏꯄꯨꯔꯣꯏꯕ ꯏꯃꯥꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥꯁꯤꯕꯨ ꯂꯧꯈꯠꯂꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯪꯂꯛꯈꯤ, ꯀꯔꯤ ꯇꯧꯔꯒꯦ? ꯀꯔꯤ ꯊꯣꯛꯈ꯭ꯔꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯌꯣ꯫ ꯑꯗꯨꯕꯨ ꯑꯩ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯈꯨꯝꯕ ꯉꯝꯈꯤꯗꯦ꯫ ꯉꯔꯥꯡ ꯑꯍꯤꯡ ꯊꯣꯡꯅꯥꯎꯗ ꯃꯍꯥꯛ ꯑꯩ ꯍꯟꯅ ꯍꯟꯅ ꯊꯣꯡꯅꯥꯎꯔꯣꯝꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯍꯥꯏꯅꯕ ꯍꯣꯠꯅꯩ꯫
ꯑꯗꯨꯕꯨ ꯑꯩ ꯍꯥꯏꯗꯣꯛꯄ ꯉꯝꯗꯅ ꯆꯤꯟꯕꯥꯟꯗ ꯄꯟꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯊꯦꯡꯅꯈꯤꯕ ꯑꯀꯤꯕꯗꯨꯒꯤ ꯃꯃꯤꯗꯤ ꯃꯥꯏꯊꯣꯡꯗ ꯇꯥꯈꯤ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯃꯈꯥ ꯇꯥꯅ ꯍꯪꯗꯅ ꯌꯨꯝꯂꯣꯟꯅꯕꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯀꯧꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯌꯨꯝꯂꯣꯟꯅꯕꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯈꯤ꯫ ꯃꯈꯣꯏ ꯈꯔꯅ ꯏꯃꯥꯁꯤꯕꯨ ꯂꯧꯈꯠꯇꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤ꯫ ꯑꯗꯨꯒ ꯆꯠꯇ꯭ꯔꯤꯉꯩꯗ ꯌꯨꯝꯂꯣꯟꯅꯕꯒꯤ ꯏꯅꯦ ꯏꯟꯗꯣꯟ ꯈꯔꯗ ꯑꯩꯕꯨ ꯁꯦꯟꯅꯕꯤꯅꯕꯁꯨ ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯌꯨꯝꯂꯣꯟꯅꯕꯒꯤ ꯃꯧ ꯅꯍꯥ ꯈꯔ ꯑꯍꯜ ꯑꯣꯏꯔꯕꯤ ꯏꯟꯗꯣꯝꯆꯥ ꯑꯃꯒ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯐꯝꯂꯈꯤ꯫ ꯑꯩꯅ ꯃꯈꯣꯏꯗ ꯑꯩꯒꯤ ꯐꯃꯨꯡ ꯑꯗꯨꯕꯨ ꯃꯄꯥꯜꯒꯤ ꯀꯥꯗ ꯊꯥꯕꯤꯅꯕ ꯍꯥꯏꯈꯤ꯫ ꯐꯃꯨꯡ ꯊꯥꯕꯒ ꯑꯩ ꯃꯗꯨꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯊꯩ꯫ ꯃꯧꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯃꯈꯣꯏꯗ ꯍꯥꯏꯗꯣꯛꯈꯤꯗꯦ꯫ ꯃꯗꯨꯗ ꯃꯈꯣꯏ ꯑꯃ ꯑꯅꯤꯅ ꯏꯃꯥꯁꯤꯒ ꯑꯩꯒꯤ ꯃꯔꯛꯇ ꯈꯠꯅ ꯆꯩꯅꯕ ꯈꯔ ꯁꯣꯏꯗꯅ ꯊꯣꯛꯂꯝꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯗꯨꯒ ꯑꯩꯅ ꯏꯃꯥꯁꯤꯗ ꯀꯔꯤꯅꯣ ꯑꯃ ꯇꯧꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯈꯔꯅꯗꯤ ꯑꯆꯨꯝꯕ ꯋꯥꯈꯜ ꯈꯔ ꯈꯟꯅꯔꯝꯃꯤ, ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯉꯔꯥꯡ ꯑꯍꯤꯡ ꯀꯔꯤꯒꯨꯝꯕ ꯑꯀꯤꯕ ꯑꯃ ꯁꯣꯏꯗꯅ ꯊꯦꯡꯅꯔꯨꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗꯁꯨ ꯍꯪꯉꯤ, ꯑꯁꯦꯡꯕ ꯍꯥꯏꯌꯨ, ꯅꯈꯣꯏꯕꯨ ꯉꯔꯥꯡ ꯀꯔꯤ ꯊꯦꯡꯅꯔꯨꯔꯕꯒꯦ? ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨ ꯍꯦꯛ ꯍꯪꯕ ꯈꯨꯗꯤꯡꯒꯤ ꯑꯩ ꯀꯤꯗꯨꯅ ꯃꯤꯠ ꯍꯦꯛꯇ ꯎꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯗ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯣ, ꯑꯩꯅ ꯀꯔꯤ ꯎꯔꯨꯔꯦ ꯍꯥꯏꯒꯗꯕꯅೋ ꯑꯩ ꯈꯟꯐꯝ ꯈꯪꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯉꯔꯥꯡ ꯑꯍꯤꯡ ꯎꯈꯤꯕ ꯑꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯎꯈꯤꯕ ꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅꯤ꯫ ꯑꯩꯅ ꯂꯧꯕꯨꯛꯇ ꯍꯩ ꯈꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯀꯨꯒꯤ ꯆꯩꯈꯣꯛ ꯇꯦꯛꯇꯨꯅ ꯑꯩꯒꯤ ꯏꯃꯥꯡꯗ ꯇꯥꯔꯛꯈꯤꯕ ꯑꯁꯤꯕ ꯅꯨꯄꯤ ꯑꯗꯨꯅꯤ꯫ ꯃꯗꯨꯒꯤ ꯑꯔꯥꯎ ꯑꯔꯥꯎꯕ ꯃꯃꯤꯠ, ꯉꯧꯔꯣꯛ ꯉꯧꯕ ꯃꯥꯏꯊꯣꯡ, ꯑꯁꯪꯕ ꯐꯤꯖꯣꯜ, ꯊꯥꯗꯣꯛꯂꯕ ꯃꯁꯝ, ꯑꯗꯨꯒ ꯃꯔꯥꯏꯕꯛꯇ ꯑꯉꯥꯡꯕ ꯑꯄꯥꯛꯄ ꯕꯤꯟꯗꯤ, ꯑꯗꯨꯒ ꯕꯤꯟꯗꯤ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯆꯥꯟꯗꯤ ꯆꯠꯄꯤ ꯑꯃ꯫ ꯏꯃꯥꯁꯤꯒꯤ ꯃꯁꯥꯗꯨꯁꯨ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯣꯛꯆꯤꯟꯈꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯥꯈꯠꯇꯨꯅ ꯉꯔꯥꯡ ꯑꯍꯤꯡ ꯂꯥꯏꯒꯤ ꯄꯨꯖꯥ ꯇꯧꯐꯝ ꯀꯥꯗꯨꯗ ꯆꯪꯕꯗ ꯊꯣꯡꯅꯥꯎꯗ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨ ꯑꯩꯅ ꯂꯧꯕꯨꯛꯇ ꯎꯈꯤꯕ ꯑꯁꯤꯕ ꯑꯗꯨꯅꯤ ꯍꯥꯏꯅ ꯍꯥꯏꯔꯨꯕꯗꯒꯤꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯃꯥꯁꯤꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯤꯛꯄ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯌꯨꯝꯂꯣꯟꯅꯕꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯑꯃ ꯆꯠꯈ꯭ꯔꯒ ꯑꯃ ꯂꯥꯛ ꯇꯧꯗꯨꯅ ꯑꯩꯕꯨ ꯁꯪꯕꯤꯈꯤ꯫ ꯄꯨꯡ 12 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯨ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯁꯤꯗꯤ ꯌꯥꯎꯔꯛꯈꯤꯗꯦ꯫ ꯑꯗꯨꯒ ꯃꯥ ꯍꯦꯛ ꯂꯥꯛꯄꯒ ꯌꯨꯝꯂꯣꯟꯅꯕꯒꯤ ꯃꯧꯁꯤꯡ ꯑꯗꯨ ꯃꯄꯥꯗ ꯊꯣꯛꯈ꯭ꯔꯤ꯫ ꯌꯨꯝꯂꯣꯟꯅꯕꯒꯤ ꯅꯨꯄꯤꯁꯤꯡꯗꯨ ꯃꯉꯣꯟꯗ ꯊꯧꯅꯥ ꯍꯥꯞꯇꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛ ꯇꯧꯕꯒ ꯍꯥꯏꯔꯛꯅꯕ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯤ꯫ ꯃꯌꯥꯝ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕ ꯇꯨꯡꯗ ꯏꯄꯨꯔꯣꯏꯕ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯐꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯏꯪꯅ ꯇꯞꯅ ꯍꯪꯉꯤ, ꯉꯔꯥꯡ ꯑꯍꯤꯡ ꯀꯔꯤ ꯊꯣꯛꯈꯤꯕꯒꯦ? ꯏꯃꯥꯗꯣ ꯕꯤꯄꯤ ꯌꯥꯝꯅ ꯋꯥꯡꯈꯠꯈꯤꯕꯅ ꯋꯥꯟꯊꯔꯛꯄꯅꯤ, ꯍꯧꯖꯤꯛꯁꯨ ꯋꯥꯈꯜ ꯇꯥꯍꯧꯗ꯭ꯔꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯅ ꯃꯉꯣꯟꯗ ꯉꯔꯥꯡ ꯑꯍꯤꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯋꯥꯔꯤ ꯂꯤꯈꯤ꯫ ꯑꯗꯨꯒ ꯃꯁꯤꯃꯁꯨ ꯍꯥꯏꯈꯤ, ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯎꯈꯤꯕ ꯅꯨꯄꯤꯗꯨ ꯑꯩꯅ ꯂꯧꯕꯨꯛꯇ ꯎꯈꯤꯕ ꯑꯁꯤꯕ ꯅꯨꯄꯤ ꯑꯗꯨꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯣ ꯈꯪꯍꯧꯗꯅ ꯄꯥꯡꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯉꯔꯥꯡ ꯅꯪꯅ ꯊꯣꯡꯅꯥꯎꯗꯒꯤ ꯇꯥꯟꯈꯤꯕ ꯅꯨꯄꯤꯗꯨꯁꯨ ꯃꯍꯥꯛꯅꯤ꯫ ꯑꯩꯕꯨ ꯌꯦꯡꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯗꯦ꯫ ꯑꯩꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯅꯕ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯇꯠꯇꯅ ꯀꯧꯁꯤꯜꯂꯤ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯍꯥꯟꯕꯗꯗꯤ ꯑꯩꯒꯤ ꯋꯥ ꯑꯗꯨꯕꯨ ꯊꯥꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅꯁꯨ ꯅꯨꯄꯤ ꯑꯃ ꯊꯣꯡꯅꯥꯎꯗ ꯎꯈꯤꯕꯒꯤ ꯋꯥꯔꯤ ꯌꯥꯎꯔꯛꯄꯗꯨꯗ ꯈꯔꯗꯤ ꯊꯥꯖꯔꯛꯈꯤ꯫ ꯍꯣꯏ, ꯉꯔꯥꯡ ꯑꯍꯤꯡ ꯀꯅꯥꯅꯣ ꯑꯃ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯧꯕꯨꯛ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯄ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝꯂꯣꯟꯅꯕꯒꯤ ꯃꯤꯑꯣꯏꯁꯤꯡ ꯈꯔ ꯀꯧꯗꯨꯅ ꯑꯃꯨꯛ ꯑꯩꯕు ꯁꯪꯕꯤꯔꯝꯅꯕ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯤ꯫ ꯑꯩꯅ ꯈꯟꯕꯗ ꯃꯥꯅ ꯃꯄꯥꯗ ꯊꯣꯛꯈ꯭ꯔꯒ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯃꯥꯜꯂꯤ꯫ ꯃꯔꯝꯗꯤ ꯇꯞꯅ ꯇꯞꯅ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯨꯡꯒꯪꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯈꯪꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯄꯨꯡ 2 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯆꯤꯟꯗꯒꯤ ꯋꯥꯍꯩ ꯑꯃꯈꯛ ꯑꯩꯅ ꯇꯥꯔꯛꯈꯤ, ꯃꯗꯨꯗꯤ ꯍꯤꯡꯆꯥꯕꯤ ꯍꯤꯡꯆꯥꯕꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯗꯨꯒ ꯃꯧ ꯈꯔꯁꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯪꯈꯤ, ꯍꯤꯡꯆꯥꯕꯤꯗꯨ ꯅꯪꯅ ꯎꯈ꯭ꯔꯕ꯭ꯔꯥ? ꯑꯗꯨꯒ ꯈꯔ ꯑꯃꯅ ꯍꯥꯏꯔꯤ, ꯅꯪꯅ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯗ꯭ꯔꯤꯕꯗꯣ ꯌꯥꯝꯅ ꯐꯔꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯅꯪꯕꯨ ꯐꯥꯈꯤꯗꯧꯔꯤꯕꯅꯤ, ꯐꯥꯕꯇ ꯅꯠꯇꯦ ꯍꯥꯠꯈꯤꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯈꯔꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ, ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯍꯧꯔꯨ, ꯑꯗꯨꯅ ꯐꯒꯅꯤ, ꯌꯦꯡꯉꯨ ꯍꯤꯡꯆꯥꯕꯤꯗꯨ ꯑꯃꯨꯛꯁꯨ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ꯫ ꯑꯩꯁꯨ ꯋꯥ ꯑꯃꯗꯤ ꯈꯪꯈꯤ, ꯃꯗꯨꯗꯤ ꯑꯩꯅ ꯎꯈ꯭ꯔꯤꯕꯗꯨ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯍꯤꯡꯆꯥꯕꯤꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯈꯤ, ꯍꯤꯡꯆꯥꯕꯤ ꯍꯥꯏꯕꯁꯤ ꯃꯈꯜ ꯑꯅꯤ ꯁꯨꯏ, ꯑꯃꯅ ꯂꯨꯍꯣꯡꯕ ꯅꯧꯔꯤꯉꯩꯗ ꯁꯤꯈꯤꯕ, ꯅꯠꯇ꯭ꯔꯒ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯗ ꯁꯤꯈꯤꯕ,
ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯣꯟꯗꯨꯅ ꯅꯨꯄꯥ ꯅꯍꯥꯁꯤꯡꯒꯤ ꯃꯇꯨꯡꯗ ꯀꯣꯏꯏꯟ ꯏꯅꯩ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯥꯡꯗ ꯊꯨꯍꯜꯂꯤ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯀꯜꯍꯧꯗ꯭ꯔꯕꯗꯤ ꯍꯥꯠꯇꯣꯛꯈꯤꯕꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯑꯃꯅ ꯃꯤꯔꯣꯜꯕꯤ ꯅꯨꯄꯤ ꯃꯆꯥꯒꯤ ꯃꯁꯛ ꯎꯕ ꯐꯪꯗꯕꯤ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯎꯅꯕ ꯃꯇꯝꯗ ꯂꯩꯈꯤꯗꯕꯤ ꯃꯆꯥꯒꯤ ꯃꯁꯛ ꯎꯖꯕ ꯐꯪꯗꯅ ꯁꯤꯈꯤꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯁꯤꯡꯅ ꯍꯤꯡꯆꯥꯕꯤ ꯑꯣꯟꯗꯨꯅ ꯃꯆꯥꯒꯤꯗꯃꯛ ꯑꯃꯨꯛ ꯍꯜꯂꯩ ꯑꯩ ꯍꯧꯖꯤꯛꯇꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯔꯝꯗ ꯄꯨꯝꯅꯃꯛꯇꯤ ꯈꯪꯂꯤ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯈꯨꯝꯗꯤ ꯑꯩ ꯏꯁꯥꯅ ꯈꯪꯈꯤꯗꯦ ꯑꯗꯨꯈꯛ ꯍꯥꯏꯔꯒ ꯏꯟꯗꯣꯝꯆꯥ ꯑꯗꯨ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯇꯨ ꯆꯨꯡꯕ ꯐꯥꯎꯈ꯭ꯔꯦ ꯉꯁꯥꯏ ꯃꯈꯩ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯕꯤ ꯅꯔꯁ ꯏꯆꯦ ꯑꯗꯨ ꯃꯥꯅ ꯄꯥꯏꯔꯝꯕ ꯐꯥꯏꯜꯁ ꯑꯗꯨ ꯊꯝꯂꯒ ꯋꯥꯔꯤꯗꯨꯗ ꯂꯨꯞꯈ꯭ꯔꯦ ꯑꯗꯨꯒ ꯅꯔꯁ ꯏꯆꯦ ꯃꯁꯥꯃꯛꯅ ꯏꯟꯗꯣꯝꯆꯥꯗꯨꯗ ꯍꯥꯏꯔꯤ ꯏꯟꯗꯣꯝꯆꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗꯤ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯈꯤꯕ꯭ꯔꯥ ꯏꯟꯗꯣꯝꯆꯥꯅ ꯃꯉꯛ ꯅꯣꯟꯈꯠꯇꯨꯅ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩ ꯌꯥꯝꯅ ꯀꯤꯈꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯃꯗꯨꯒꯨꯝꯕꯒꯤ ꯃꯔꯝꯗꯁꯨ ꯀꯌꯥ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯍꯜꯂꯛꯈꯤ ꯑꯗꯨꯒ ꯍꯥꯊꯨ ꯍꯥꯊꯨ ꯑꯩꯒꯤ ꯐꯤꯔꯣꯜ ꯆꯥꯛꯂꯣꯟ ꯈꯔ ꯌꯣꯝꯁꯤꯜꯂꯒ ꯑꯩꯕꯨ ꯃꯥꯒ ꯆꯠꯅꯕ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯃꯄꯥꯜ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯅ ꯁꯟꯒꯥꯔꯤ ꯑꯃꯗ ꯆꯠꯅꯕ ꯊꯧꯔꯥꯡ ꯂꯣꯏꯔꯝꯈꯤ ꯑꯩꯅ ꯄꯥꯈꯠꯇꯨꯅ ꯃꯉꯣꯟꯗ ꯍꯪꯉꯤ ꯑꯩꯈꯣꯏ ꯀꯗꯥꯏꯗ ꯆꯠꯀꯗꯣꯔꯤꯕꯅꯣ ꯑꯩꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯁꯟꯒꯥꯔꯤ ꯃꯊꯛꯇ ꯍꯥꯞꯀꯠꯂꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯉꯥꯡ ꯎꯅꯗ꯭ꯔꯤ ꯐꯥꯎꯕ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯂꯩꯒꯗꯕꯅꯤ ꯑꯗꯨ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯂꯪ ꯃꯔꯤ ꯑꯃ ꯄꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯂꯪ ꯑꯁꯤ ꯍꯧꯖꯤꯛꯃꯛ ꯅꯈꯣꯡꯗ ꯀꯤꯁꯤꯜꯂꯨ ꯈꯨꯔꯥꯃꯥꯏꯕꯅ ꯄꯤꯔꯛꯄꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯊꯝꯅꯕꯁꯨ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤꯁꯨ ꯂꯥꯞꯅ ꯊꯝꯅꯕ ꯍꯥꯏꯔꯤ ꯑꯗꯨꯅ ꯑꯩ ꯅꯪꯕꯨ ꯅꯌꯨꯝꯗ ꯊꯤꯟꯒꯗꯣꯔꯤꯕꯅꯤ ꯈꯪꯕ꯭ꯔꯥ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯑꯩ ꯁꯟꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯐꯝꯊꯩ ꯑꯗꯨꯒ ꯐꯝꯊꯕꯒ ꯃꯥꯅ ꯄꯤꯕ ꯂꯪ ꯑꯗꯨ ꯈꯣꯡꯗ ꯀꯤꯁꯤꯜꯂꯤ ꯑꯗꯨꯒ ꯑꯩꯅ ꯏꯄꯥꯝ ꯍꯦꯛ ꯌꯧꯕꯒ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯤꯡꯆꯥꯕꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯇꯧꯕ ꯌꯥꯕ ꯊꯧꯔꯥꯡ ꯄꯨꯝꯕ ꯇꯧꯗꯨꯅ ꯊꯝꯂꯝꯈꯤ ꯂꯥꯏꯇꯤꯟ ꯆꯪꯗꯅꯕ ꯖꯟꯇ꯭ꯔ ꯊꯣꯡꯖꯤꯟꯗ ꯂꯨꯒꯤ ꯄꯣꯂꯥꯡ ꯆꯝꯄ꯭ꯔꯥꯒ ꯃꯣꯔꯣꯛꯀ ꯂꯦꯡꯗꯨꯅ ꯌꯥꯜꯂꯤ ꯑꯗꯨꯇꯁꯨ ꯅꯠꯇꯦ ꯀꯥꯡꯈꯗ ꯊꯥꯡꯒꯣꯜ ꯐꯥꯎꯕ ꯊꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯏꯟꯗꯣꯟꯁꯤꯡꯅꯁꯨ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯈꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯑꯀꯤꯕ ꯀꯌꯥ ꯐꯥꯎꯈꯤꯗ꯭ꯔꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯩꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯕ ꯑꯗꯨꯅ ꯑꯩ ꯇꯞꯅ ꯇꯞꯅ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯃꯔꯝꯗ ꯐꯥꯎꯕ ꯅꯣꯡꯃꯇ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯤ ꯑꯁꯨꯝ ꯃꯇꯝ ꯍꯧꯈꯤꯕꯅ ꯊꯥ 2 ꯍꯧꯈꯤꯕ ꯈꯪꯍꯧꯈꯤꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯉꯥꯡ ꯎꯅꯕꯒꯤ ꯃꯇꯝꯁꯨ ꯌꯧꯁꯤꯜꯂꯛꯈꯤ ꯅꯣꯡꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯨꯛ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯕు ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯑꯋꯥꯕ ꯈꯥꯡꯂꯕ ꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯗ ꯑꯩ ꯑꯉꯥꯡ ꯎꯅꯈꯤ ꯑꯗꯨꯒ ꯑꯩꯗꯤ ꯋꯥꯃꯟꯕꯅ ꯄꯨꯡ 2-3 ꯔꯣꯝ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩ ꯇꯞꯅ ꯇꯞꯅ ꯋꯥꯈꯜ ꯇꯥꯔꯛꯈꯤ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄꯒ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯅꯔꯁ ꯑꯃꯅ ꯑꯩꯒꯤ ꯏꯆꯥ ꯑꯗꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯛꯈꯤ ꯑꯗꯨꯒ ꯅꯔꯁ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯃꯁꯥ ꯈꯔ ꯁꯣꯜꯂꯤ ꯐꯖꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯈꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯏꯆꯥꯒꯤ ꯇꯉꯥꯡꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯑꯩ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯈꯤ ꯐꯅ ꯀꯨꯏꯅ ꯑꯩ ꯏꯆꯥ ꯑꯗꯨꯕꯨ ꯄꯥꯝꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯑꯗꯨꯒ ꯑꯍꯤꯡꯗ ꯑꯩꯒꯤ ꯃꯌꯥꯗ ꯂꯩꯕ ꯑꯉꯥꯡꯒꯤ ꯇꯨꯝꯐꯝ ꯑꯗꯨꯗ ꯏꯆꯥꯕꯨ ꯇꯨꯝꯍꯜꯂꯒ ꯑꯩꯁꯨ ꯇꯨꯝꯊꯈ꯭ꯔꯤ ꯋꯥꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯝꯊꯈꯤꯕꯁꯨ ꯃꯇꯝ ꯈꯪꯍꯧꯗ꯭ꯔꯤ ꯑꯍꯤꯡ ꯃꯌꯥꯏ ꯑꯣꯏꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯩꯅ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ ꯍꯦ ꯑꯍꯥꯟꯕꯗꯗꯤ ꯑꯩ ꯅꯔꯁꯅ ꯀꯧꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯀꯣꯛ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯉꯤ ꯌꯦꯡꯊꯣꯔꯛꯄꯗ ꯑꯩꯒꯤ ꯏꯆꯥ ꯑꯗꯨꯁꯨ ꯅꯥꯀꯜꯗ ꯇꯨꯝꯂꯝꯈꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯍꯦꯛ ꯃꯅꯤꯡꯗꯁꯨ ꯊꯣꯡꯅꯥꯎ ꯑꯆꯧꯕ ꯑꯃ ꯂꯩ ꯑꯩꯅ ꯍꯥꯏꯔꯞ ꯍꯧꯒꯠꯂꯒꯁꯨ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯅꯔꯁ ꯑꯃꯠꯇ ꯂꯩꯕ ꯎꯈꯤꯗꯦ ꯑꯩꯅ ꯂꯩꯔꯤꯕ ꯋꯥꯔꯗ ꯑꯗꯨꯗꯁꯨ ꯃꯩ ꯃꯆꯥ ꯑꯃꯈꯛ ꯉꯥꯜꯂꯝꯈꯤ ꯑꯗꯨꯒ ꯑꯇꯩꯗꯤ ꯂꯣꯏꯅ ꯃꯨꯊꯠꯂꯝꯈꯤ ꯑꯗꯨꯅ ꯔꯨꯝ ꯑꯗꯨ ꯈꯔꯁꯨ ꯃꯝꯃꯤ ꯀꯅꯥꯁꯨ ꯎꯗꯕꯗꯒꯤ ꯑꯩ ꯑꯃꯨꯛ ꯇꯨꯝꯊꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯉꯁꯥꯏꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯨꯛ ꯇꯥꯔꯛꯈꯤ ꯍꯦ ꯍꯦ ꯍꯤꯀꯔꯕꯟ ꯃꯗꯨ ꯀꯅꯥꯅꯣ ꯑꯃꯅ ꯑꯩꯕꯨ ꯀꯧꯔꯒ ꯑꯁꯣꯝꯗ ꯌꯦꯡꯂꯛꯅꯕ ꯍꯥꯏꯕꯅꯤ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯑꯩꯒꯤ ꯃꯅꯤꯡꯔꯣꯝꯗꯒꯤ ꯀꯧꯔꯛꯄꯅꯤ ꯑꯩꯅ ꯃꯅꯤꯡ ꯑꯣꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯉꯧꯔꯣꯛ ꯉꯧꯕ ꯃꯥꯏꯊꯣꯡ ꯑꯔꯥꯎ ꯑꯔꯥꯎꯕ ꯃꯃꯤꯠ ꯊꯥꯗꯣꯛꯂꯕ ꯃꯁꯝ ꯂꯥꯏꯕꯛꯇ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯕꯤꯟꯗꯤ ꯑꯗꯨꯒ ꯑꯁꯪꯕ ꯐꯤꯖꯣꯜ ꯃꯍꯥꯛ ꯍꯤꯡꯆꯥꯕꯤ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯇꯨꯡ ꯑꯣꯟꯗꯨꯅ ꯍꯦꯛ ꯌꯦꯡꯕꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤ ꯍꯦ ꯍꯤꯀꯔꯦ ꯕꯔ ꯁꯥꯇꯣꯟ ꯍꯤꯒꯥꯔꯦ ꯀꯔ
ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯗꯤ ꯏꯁꯥ ꯄꯨꯝꯕ ꯅꯤꯛꯇꯨꯅ ꯀꯤꯕꯗ ꯂꯣꯏꯈ꯭ꯔꯤ꯫ ꯑꯩꯅ ꯅꯔꯁꯁꯤꯡꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯧꯅꯥꯎꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯄꯟꯕꯒꯨꯝ ꯄꯟꯗꯨꯅ ꯂꯩꯈꯤ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯑꯃꯨꯛꯀꯁꯨ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯅꯕ ꯍꯥꯏꯔꯛꯈꯤ꯫ ꯃꯍꯥꯛ ꯑꯉꯥꯡ ꯑꯗꯨꯕꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩ ꯃꯥꯒꯤ ꯃꯃꯥꯡꯗ ꯏꯈꯨꯠ ꯂꯣꯟꯅꯗꯨꯅ ꯀꯞꯈꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯒꯤ ꯐꯃꯨꯡ ꯅꯥꯀꯜꯗ ꯇꯨꯝꯂꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯩꯅ ꯀꯞꯄꯗꯨ ꯎꯈꯤ, ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯅꯔꯁꯁꯤꯡꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯩꯅ ꯃꯉꯣꯟꯗ ꯀꯞꯇꯨꯅ ꯇꯝꯃꯤ, ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ, ꯃꯍꯥꯛ ꯑꯩꯒꯤ ꯏꯆꯥꯕꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤꯒꯤ ꯃꯔꯝꯗ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕ ꯚꯥꯞ ꯇꯥꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯗꯨꯗ ꯅꯔꯁꯁꯤꯡꯅ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯀꯧꯔꯛꯈꯤ꯫ ꯑꯩꯅ ꯃꯈꯣꯏꯗ ꯀꯞꯇꯨꯅ ꯇꯝꯃꯤ, ꯃꯍꯥꯛ ꯊꯣꯡꯅꯥꯎ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯩꯅ ꯃꯗꯨꯈꯛ ꯍꯥꯏꯕꯗ ꯃꯈꯣꯏꯗꯤ ꯀꯅꯥꯒꯤ ꯃꯔꯝꯗ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯈ꯭ꯔꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯏꯃꯥꯅ ꯑꯩꯒꯤ ꯈꯣꯡꯗ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯣꯡꯗ ꯀꯤꯔꯝꯕ ꯂꯪ ꯑꯗꯨ ꯌꯥꯎꯔꯝꯈꯤꯗꯦ꯫ ꯂꯪ ꯑꯗꯨ ꯑꯩꯒꯤ ꯗꯦꯂꯤꯚꯔꯤꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯅꯔꯁꯁꯤꯡꯅ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯃꯥꯁꯨ ꯔꯨꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯈꯤ꯫ ꯑꯩꯁꯨ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯅꯥꯟꯗꯨꯅ ꯌꯦꯡꯂꯒ ꯂꯩꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩ ꯏꯆꯥ ꯑꯗꯨ ꯃꯥꯒꯤ ꯇꯨꯝꯐꯝꯗ ꯊꯝꯂꯒ ꯑꯩꯁꯨ ꯇꯨꯝꯂꯝꯃꯤ꯫ ꯑꯩꯒꯤ ꯏꯃꯥꯁꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯩꯒꯤ ꯈꯣꯡ ꯅꯝꯕꯤꯔꯒ ꯑꯩꯕꯨ ꯇꯨꯝꯊꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯩꯁꯨ ꯋꯥꯃꯟꯈꯤꯕꯅ ꯇꯨꯝꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯔꯤꯅꯅꯣ ꯈꯪꯗꯦ ꯑꯩꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯂꯛꯈꯤꯕ, ꯑꯗꯨꯕꯨ ꯑꯩꯁꯨ ꯆꯥꯈꯤꯕ ꯒꯨꯂꯤ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯐꯖꯅ ꯃꯤꯀꯞ ꯊꯣꯛꯄ ꯉꯝꯈꯤꯗꯦ, ꯃꯤꯠ ꯐꯥꯎꯕ ꯐꯖꯅ ꯄꯥꯡꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯋꯥꯅ ꯃꯤꯠ ꯈꯔ ꯄꯥꯡꯊꯣꯛꯂꯛꯄꯗ ꯑꯩꯒꯤ ꯏꯃꯥ ꯑꯩꯒꯤ ꯅꯥꯀꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯥꯒꯤ ꯃꯈꯨꯠꯇ ꯀꯔꯤꯅꯣꯃꯁꯨ ꯄꯥꯏ, ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨꯅ ꯑꯩꯒꯤ ꯀꯣꯛꯇ ꯅꯥꯟꯗꯨꯅ ꯑꯩꯕꯨ ꯇꯨꯝꯊꯅꯕ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯇꯞꯅ ꯅꯛꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯈꯤ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯅ ꯐꯖꯅ ꯌꯦꯡꯈꯤ꯫ ꯌꯦꯡꯂꯨꯕꯗꯗꯤ ꯑꯩ ꯃꯤꯍꯨꯜ ꯀꯟꯅ ꯁꯣꯡꯂꯒ ꯁꯣꯔ ꯀꯟꯅ ꯍꯣꯟꯕ ꯍꯧꯔꯛꯈꯤ꯫ ꯑꯩ ꯀꯤꯕꯅ ꯃꯤꯠ ꯈꯪꯁꯤꯡ ꯁꯤꯡꯈꯤ꯫ ꯌꯦꯡꯊꯣꯛꯂꯛꯄꯗꯗꯤ ꯑꯩꯒꯤ ꯏꯃꯥꯗꯤ ꯑꯩꯒꯤ ꯅꯥꯀꯜꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯈꯤ, ꯑꯗꯨꯒ ꯃꯍꯥꯛ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯑꯃꯨꯛꯀꯁꯨ ꯑꯩꯒꯤ ꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯛꯈꯤ, ꯑꯗꯨꯒ ꯃꯍꯥꯛ ꯃꯃꯥꯏ ꯂꯩꯗꯨꯅ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯝꯂꯤꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯈꯟꯐꯝ ꯈꯪꯈꯤꯗꯦ꯫ ꯑꯩ ꯃꯥꯕꯨ ꯀꯟꯅ ꯀꯧꯗꯨꯅ ꯈꯥꯝꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯆꯤꯟꯗꯒꯤ ꯅꯥꯈꯣꯛꯄꯒꯤ ꯃꯈꯣꯜ ꯑꯣꯏꯅ ꯊꯣꯛꯂꯛꯈꯤ꯫ ꯑꯩ ꯈꯨꯠ ꯑꯃꯨꯛ ꯇꯤꯡꯊꯣꯛꯇꯨꯅ ꯃꯥꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯥꯝꯕ ꯌꯥꯗꯅ ꯆꯠꯈꯤ꯫ ꯑꯩ ꯃꯥꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯕꯗ ꯐꯃꯨꯡꯗꯒꯤ ꯃꯈꯥꯗ ꯑꯣꯟꯊꯔꯛꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯔꯨꯝ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗꯒꯤ ꯐꯥꯎꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤ꯫ ꯑꯩ ꯑꯃꯨꯛꯀꯁꯨ ꯀꯞꯄ ꯍꯧꯔꯛꯈꯤ, ꯑꯗꯨꯒ ꯏꯆꯥꯕꯨ ꯍꯧꯗꯣꯛꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨ ꯈꯔ ꯊꯦꯡꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯩꯒꯤ ꯏꯃꯥꯁꯨ ꯑꯩꯅ ꯀꯞꯄꯗꯨꯗ ꯇꯨꯝꯕ ꯀꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯏꯆꯥ ꯑꯗꯨꯕꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯑꯉꯥꯡꯒꯤ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯏꯪꯉꯤ, ꯃꯃꯤꯠ ꯄꯥꯡꯈꯤꯗꯦ꯫ ꯑꯩ ꯏꯆꯥꯕꯨ ꯍꯟꯖꯤꯟꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈꯤ꯫ ꯑꯩꯅ ꯀꯞꯄ ꯇꯥꯕꯗ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡ ꯂꯣꯏꯅ ꯃꯤꯀꯞ ꯊꯣꯛꯅꯔꯛꯈꯤ꯫ ꯗꯣꯛꯇꯔ, ꯅꯔꯁ ꯄꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯗꯣꯛꯇꯔꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯂꯧꯗꯨꯅ ꯆꯦꯛ ꯇꯧꯕ ꯍꯧꯈꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡ ꯃꯈꯨꯠꯇ ꯅꯣꯏꯗꯨꯅ ꯃꯆꯤꯟꯗ ꯁꯣꯔ ꯀꯥꯝꯁꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯃꯈꯣꯏ ꯄꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯥꯕꯨ ꯆꯦꯛ ꯇꯧꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯋꯥꯅ ꯐꯛꯂꯥꯡ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯃꯈꯣꯏꯗ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯃꯍꯥꯛ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯄꯨꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ, ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯄꯨꯈ꯭ꯔꯦ, ꯃꯥꯕꯨ ꯑꯃꯨꯛꯇ ꯈꯥꯝꯃꯨ꯫ ꯑꯗꯨꯕꯨ ꯑꯩ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯕꯨ ꯎꯕꯤꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤꯗꯨ ꯑꯩꯒꯤ ꯏꯆꯥꯕꯨ ꯄꯨꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯂꯒ ꯑꯃꯝꯕ ꯑꯁꯣꯡꯕ ꯃꯔꯛ ꯑꯃꯗ ꯇꯞꯅ ꯆꯪꯈꯤ꯫ ꯑꯩ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯊꯤꯗꯨꯅ ꯂꯥꯎꯔꯒ ꯂꯩꯈꯤ, ꯑꯗꯨꯕꯨ ꯑꯩ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯈꯤꯗꯦ꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯃꯨꯟꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈꯤꯕꯒ ꯆꯞ ꯃꯥꯟꯅꯈꯤ꯫ ꯑꯩꯒꯤ ꯁꯪꯁꯥꯔ, ꯑꯩꯒꯤ ꯇꯥꯏꯕꯪꯄꯥꯜ ꯄꯨꯝꯕ ꯂꯣꯏꯔꯦ ꯈꯟꯈꯤ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯗꯨꯗ ꯑꯩ ꯋꯥꯟꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯕꯗ ꯏꯟꯗꯣꯝꯆꯥꯒꯤ ꯃꯃꯤꯠꯇ ꯄꯤꯒꯤ ꯏꯔꯥ ꯆꯦꯜꯂꯛꯈꯤ, ꯑꯗꯨꯒ ꯍꯤꯛꯅ ꯀꯞꯊꯣꯔꯛꯈꯤ꯫ ꯏꯟꯗꯣꯝꯆꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯗꯅ ꯕꯨꯠ ꯊꯥꯖꯔꯝꯗꯕꯤ ꯅꯔꯁ ꯏꯆꯦ ꯑꯗꯨ ꯐꯥꯎꯕ ꯉꯛꯇꯨꯅ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯪꯗꯨꯅ ꯂꯩꯈꯤ꯫ ꯑꯩꯈꯣꯏ ꯀꯅꯥꯅꯁꯨ ꯏꯟꯗꯣꯝꯆꯥꯗ ꯋꯥꯔꯤ ꯑꯗꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯉꯝꯈꯤꯗꯦ, ꯃꯔꯝꯗꯤ ꯏꯟꯗꯣꯝꯆꯥꯒꯤ ꯃꯥꯏꯊꯣꯡꯗ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯃꯗꯨꯒꯤ ꯃꯃꯤ ꯇꯥꯈꯤ꯫ ꯏꯟꯗꯣꯝꯆꯥ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯀꯞꯅ ꯃꯥꯒꯤ ꯐꯃꯨꯡꯂꯣꯝꯗ ꯆꯠꯈ꯭ꯔꯤ, ꯑꯗꯨꯒ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯤ꯫
ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯗꯨ ꯇꯁꯦꯡꯅꯃꯛ ꯃꯁꯥ ꯁꯣꯟꯕꯒꯤ ꯁꯤꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯁꯦꯡꯕꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯄꯨꯈꯤꯕ꯭ꯔꯥ? ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯔꯁ ꯑꯃ ꯑꯣꯏꯅ ꯏꯟꯗꯣꯝꯆꯥꯒꯤ ꯃꯆꯥ ꯑꯗꯨ ꯃꯁꯥ ꯁꯣꯟꯕꯗꯨꯗ ꯁꯤꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝ, ꯏꯟꯗꯣꯝꯆꯥꯒꯤ ꯃꯆꯥ ꯑꯗꯨ ꯃꯁꯥ ꯁꯣꯟꯕꯗꯒꯤ ꯁꯤꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯁꯦꯡꯕꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯄꯨꯈꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ꯫ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯃꯁꯤꯒꯨꯝꯕ ꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯔꯨꯞ ꯃꯌꯥꯝ, ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ꯫